State asi overdraft tarak pa yaw na issue kaya loishin bagi mahuta minister sing pamuna bagi wathok lakpada miyam na nungnang ba phongdorakli. State asigi minister sing dagi portfolio lauthok pagi wathok amata laiti haina minister TS Radishyam na haidi. Amasung asi malem sin batung na pangthok na bagong Manipur dasu Father's Day ki thauram paksa na pangthokre. Mayam bukurumzari adom na yengbiba si Impact News ni ay momoka salam na hauzi pungza si fawagi maruay pa pausing mayam tipizari. Manipur lainga ki sel tumgi fibam phachilakta badagi overdraft tarakpa amadi tongan pa issue kaya loishindana lairingai chairakta lainga asigi minister fam munabagi wathok ama lakliba asida miyamna pentaba phongdorakpaga loinana political party kayagi luchingba singna makhoigi oiba wafam kaya thamlakli hiramasigi matangda Impact News ki reporter Khatri Mayung Premchandagi report ama Okibo chahi lising ani gatra ki mas thara shem khiba BJP na luchingba Manipur gi lengang na chahi ani hena lengak tuna laglabasu overdraft tabagi wathok lakhiba madi minister famuna bagi opam kya tholok pa sida Manipur gi miyam na pen na kya phondorok bi overdraft se tarim neba CAB gi dugi daje khanadana khonara tawgi de haidraga moina sahi ni kitang da hela isi da moina munna dana khonara tawri sibu a dili ra sala ka doino isu mayam saida bill pass ta wi tawde ma inner line pa me gi solution ba porang ngam dringai sida moina sumaina muk tawrok pa silu singba jing je kitang ni wakhan khanda nenge moi akoi maitai gi ra chana bi ra khangde ba leader se amana woi ga de ai ju woi de ade hai bai mong da ai singba ta na ba akhang ai ta na bai mo am hek lak se somba je ko yam Mamoy understanding line na taba moy masen party gi oi bada paja akhoi da loina amang boy rakba akhoi na moy si thaja ba thamak tare sarkar se hana de anagwa ma lak tore na harau ro bada hoji harau ni ngai tare sama na re hana sarkar so hoji sarkar so ado moy munna na hono na bai taw loi se ngani sidana mayam ji lang le rani ko Finance PWD amadi Power Minister Katagi Daita Oiroi Lupa Koti ani Henry Shelvam Katopada Chief Minister Gaya Balagutavani Haiba Wapam Lady Basina Chief Minister Yang Lenga Siki Tuan Minister Puiba Singna Apun Bataita Lagutavani Haina Political Party Singing Luching Singer Tamaki Finance Minister na 2 crore dagi henba yadi haibanina asuyamni hengiru mayamse karamain tawduna hengiru noise Honorable Chief Minister gi knowledge de lebam thopani haina ai thamjaningi sigumba financial mismanagement taure haidana Honorable Minister Kharada Tyson never say ID individualized taudana including Honorable Chief Minister collectively responsibility laugadabani election gi code of conduct ki manungda lupa crore cha kaya kaithomba Chief Minister na Finance Minister Works Minister mogi portfolio sato kanda inquiry tauri ga habese masina ngasigi yam sathiba overdraft ki crisis adugo loirana moi manungi lanthum lut to bui chanjal aiba por Lupa crore ani dagi helabadi Chief Minister gi ayaba yaudana paisa amata kaibi yati haibase finance gi portfolio paramba Deputy Chief Minister da yana phone haire miyam khambiro aduna di leipa sigi jiktariba overdraft se chauna leche naranga da se Chief Minister si so amo soidro hoigani Nakalamrom da sel tungi phibam patabadagi Finance PWD amadi Power Minister gi fam Chief Minister na paishinduna inquiry tawani haina thoki order sina pali balenga sina aran ba tawri haibasi masana yajali takpani haina MPCC ki president oiba gakhangamna thamlaki donena to kotiani dagi henba senfam kaithokoda Chief Minister ki ayaba logudabani haiba ofam ase constitution gi chana pathabi wangmodani haina shu pongdorakhi rules of procedure na hairi basidi department in charge minister in charge ado so far the sanction is concerned or decision is concerned minister in charge is final authority adu bosida limitation na piri karor ani se hinka taradi Honorable Chief Minister thagekadabani hairi basi rules of business ado han amend to beraga madu order thopiri phadab madu rules of business na leina madu minister amagi hak ado katen to ba se unconstitutional oi Lamda masik esuk luraba tanjasida Minister Pamuna bi wathok lakpa sina sakho thorangi thabak sing tinthan batana tana mapu panda bastena ma oibagi rom lagni yamna importance oiba yamna precious oiba matam masida akoi phammunna badawna akoi siguma crisis tokton le khota sense praja gi swat natte praja gi interest natte state development thintagani financial crisis gi mathakta political crisis amamo separate tawre sina kari muk thole
ngasi Manipur state sida karimbo isu choba ma thologa matamda kana na yingjin gadorige honorable chief minister Delhi da legre mathang deputy chief minister ada legre adi atop minister mayam su legre kana no pai horise ngasi karimbo ghotona choba ma thologa matamda kana na tackle tawdorige haibisigi matang sisu yamna choba isu mani masi masu mari lenaba honorable minister singna masi matang da particularly honorable chief minister na tuna yingjil haningi Manipur miyamna pamlibadi hojik leiriba isu kayagi warashan purakpa amadi sakot thorangda mai onchonbani hiramasi matangda agam mathau singna wakal taminaduna miyamgi apamada mai onsinaba honabik mathau tari impact nusudum forum jini bakari prepsan Imphal Manipur gi laingak pairiba phamnaiba singgi marakta leadership munabadagi thorakliba crisis asi athubada loishinduna hanagumna stable oiba government ama lainaba hotnabiu haina mitei lipuna appeal tawrakli Manipur Press Club ta paumi shinga unaba amada mitei lupki paujeloi oinam dineshorna phongdorakpada haukiba chahi khara asida Manipur da leiriba laingak asina chingtam ani ki mari hena chesinduna blockade laitaba state ama oihanduna lakli Adubu laingakpa singgi marakta leadership ki crisis thorakliba asina maram oiraga miyamna uramba stable oiba government adu leiraroidra haibagi jingnaba leire masina maram oiraga state ki chawkhat khongthangda thingthaba haibadu oigani maram aduna thorakliba crisis asi miyam mangda thorakpagi mahutta manungda adumak loishinna ba hotnabiu haina appeal tawrakli Leadership crisis the internet problem ni Baliba governments ki internet problem ni masi mapan thon birkanu internet problem di imung munung da lotion biu haibasi maite lipun ki maikai lagi set na thamjari karigumba haiba crisis na pr lakna yamna stable government lekta targeti maite lipun na akan ba firep logduna tungda asset pa government lama thamba ngamna bagi honar pa matamda lairiba candidate sing haigadai hari basing ase wakan kitang khanda biraga khulung thibdagi nanthok piu thon bidna ba afaba leiba ki khunai gi oiba sacrifice to Nakalamaromda state asida paliba laingak asida leadership munabagi khatna chainaba amata leite haina education minister TS Radheshyamna phongdorakli wafam asing asi nungtil pung anirom taba matamda minister na Delhi dagi la tholakpada Imphal airport ta paumi shinga unaba amada phongdoklamkibani minister na makhata na hai hauzik leiriba laingak asigi minister singdagi portfolio lokthokpagi wafam leite minister pumnamak Delhi da chenkre hairiba wafam adu aranba wafam ni minister khudingmak magi thabaka mari leinana chatnaba ngaktani state asigi chief minister na sungarang leibak asigi prime minister finance minister amasung defense minister ga unakre hana lauthokhiba portfolio hanjindabagi wafamdi chief minister halaklaga khangani BJP asi discipline leiba ideology da chatpa philosophy leiba party ni party asigi oina family manungda mod khenaba lei adubu madu khatna chainabagi wafamdi nate state asida leiriba lainga ki issue asina maram oiraga mahak Delhi da chenba nate mahak ngarang Sainik School ki ex-students singi conference ama yauba chatlubani haina mahakna thamki. Nakalamaromda Delhi dagi tholakpada airport ta paumi shinga unaba amada Lamsang Assembly constituency ki MLA S Rajen hai BJP ki manungda leiriba wathok asi party manungi oiba wathok ni wathok asi national leader singna athubada solve tawragani state laingak asigi leader sinbagi wafam leite high command na athuba matamda waroishin piragani haiki Honorable CM na, Honorable Prime Minister unare, Finance Minister unare, Honorable Defense Minister unare, Honorable Home Minister su unagani lehori tu mayam nu unadana koi Manipur is film bhagan na beru salu baneba. Adu mayam loi siang reha se that is not correct. Hojik tauri di election loi kibdang ai ba korop kanang leibin maram moraga no ministry se man maram moraga na chen thong film do are release tawrok do khorok do tawrok ta bodana maram moraga na overdraft khara ta bagi adu na maram moraga na RBI na SBI the CME ibaneba. They have not returned to the state government. Kadai social media ne yaurok padagi adu tawrubudu ragi akoida kitang image patabadagi corrective measure and kramaina improve tawsigi na phansigi haibagi adu measure khar lawrubai waneba adu lawbudugi khanabani adara leadership ki khanaba chainabagi dil leite Mission Organic Value Chain Development Northeast Region ke mityeng makhada Manipur Organic Mission Agency MOMA ki service provider oiriba Garden Care ki provider Asem Baktana Disabled Parents Organic Farmers Group ta Phaudi khusinakre
Moidang Pokta Leiba Handicap Sanglen da Pangthokiba Achamba Thauram Amada Garden Care gi Maikai Dagi Anirak Shuba Oina Punna Lauro Kunga Mangada Sizinanaba Organic Faudi Kezi Kuntra Disabled Parents Organic Farmers Group ki member Singda Kusinaki Tauramaduga Mari Lainana International Handicap Welfare Mission ki President Angom Imo Chaubana Hai Momagi Service Provider Oiriba Garden Care na Anirak Suba Oina Masagi Asoiba Khara Lejaba Mioi Shingi Mama Mapa Oiba Singna Semzaba Mioi Kunga Mangana Saba Farmer Interest Group Disabled Parents Organic Farmers Group da Organic ki Oiba Paudi Kusinaba Asima Yamna Tagat Ningai Oiba Taurang ni Haiki si phodi kaya khoida pibi ba se sukui mati yam ngai maram di karino khogi international handicap welfare mission gi disabled oirba parents sing gi haitare sigi makhada koi disabled sing sigda hena koida minung simaga loina koi sar baktana sinbiraga koida sumana pibi ba se sukui mati ngai haiba disabled NGO sigi makhada koina parents organic farmer and koina FIG ma group ma semjimi member ku mangana sajaba haiba si Laura Amamgi, Smina, Koi Podis, Pina Navigida Magda, Saratagi, Mina Yav, Logger, my pizza. AS Educational Trust Imphal Amadi Parents Association for Manipuri International Students Manipur na Sinba Numit Nini Chupna Chathagadaba Manga Suba Gateway Award International Education Expo 2019 Ngasi Konu Mamangda Laiba Lamyan Basanglenda Hodokre Malem gi tongan ba Laibaki Institution Kayadagi Lakpa Mioi Shing Yauna Pangthokiba Ngasigi Thauram Aduga Mari Lainana AS Educational Trust Imphal gi member Dr. Mohammad Rakibuddin na hai Manipur da chahi khudingi mapal laibakta lairik tamba chatpada tongan ba wathokaya thokli hairiba wathokaya asi thokhandana bagi pandamda trust asina chahi khudingi India ki mapal laibak kaya gi maming chatlaba institution kaya ga pau fauna duna ngasi gi thauram asi pangthokpani haiki When Huzik Towers, international college, so fake admission gum to be Manipur. The Mington Biri Haraga, college ki authorized Yaudabida, me Kutang Toraga, Manipur Matasima Panda, Puraga, Delhi, the Tado Omagumba, airport Tado Omagumba, when with a feast, when Mingsa Laga Haying, college the Yoraka, and the feast what let me Haraga, focus Mamale. The college standard later with the college Bangladesh, Kum, the Chalraga, China, the Chalraga, Chentorpus Mamle, not a Satra singer, Tamhaningi, but Tamningiba, Mapamsida, college singer, Yorudraga, so chatting among the was asking interaction Torah Matunda. College ki reality to khanga matung da moina choose to zeraga masana khanga chachakibido adu myam da khone su pam ha da khone su relationship ama thamba sigi da mak da khone expose Manipur da organize to zabane Relief Center for the Welfare of Differently Abled Persons Manipur Sinai Institute of Medical Sciences Chinikon Senapati District amasung Kanghu Chingzin Khunau Youth Welfare Club na sinduna Imphal East ki manung chanba Kanghu Chingzin Khunau da nongmagi oiba lem na layeng bagi kem ama pangthokre kem aduda mafam adugi mioi chamaga humpuda lem na ana layong leibra haina doctor singna yengki loinana hidak langthak singsu khusinaki kem adugi manung channa haksang sengna leinaba amadi sanitation ki matangda pauta kayasu piki Kolkata ki NRS Medical College ki Doctor Amabu Tamthina Purambagi Thawongbu All Manipur Health Services Doctors Association na Cherolamada kanna yaning tabak phangdorakli loinana June taraga tareta laibak asi sinba thungna chathagadoriba one day strike tasu mapungphana saugatkani hairakli Thawbal District ke manung channa laukhatpa Cheksin Thawrang ke manung channa ngasi nupi police yauba Thawbal Commando gi team amana Hayal Labuk amadi Khangabo area da thi humba ki thabak chathakre Thawbal gi SP Dr. S Ibom cha ki mityeng makhada additional SP Law and Order TS Disorjit na luchingba team aduna ngasi ayu pung 3 ga minute 10 ga manga dagi 3 ga minute 10 ga manga fawfa yum changduna thi humba ki thabak adu chathakibani thi humba aduda mafam adugi mioi punna chamri ga 10 ga mari gi verification chathaki maduda bail out ani yauna mioi mari fagatki tungda registration number thadaba Yamaha Reji amadi Yamaha FG16 amasu fagat pangam ki hari loinana ngasi ayu pung 8 makai taba matamda Thawbal Police amadi Khongjong Police ki apunba team amana Wangjing Sabal Laikai dasu thi humba ki thabak chathakre mafam adudagi nupi kunga humdoi amasung nupa mari fagat laba matung Khongjong Police Station da pukre hari
Matang swaisda break am lawjage break ki matungda ngasi malem sin bathungna pangthoknabagum Manipur dasu Father's Day gi thauram pangthokhibagi pau amadi Manipur amasung malem gi tongan tongan ba I pau sing puduna lakjage Impact News pu mideng taduna lebiu mayam bo amuka na taram na oksari bulletin asigi makhata ba pau myam da pizari ngasi malem pumbagi oina Father's Day gi thauram paksana pangthoknari thauram palan asigi saruk ama oina Manipur Baptist Convention Church Imphal MBCC na sinduna Father's Day gi thauram pangthokre Chingmairong da laiba MBC Center Church da Father is a disciplinary haiba thimda pangthokiba thauram aduga mari lainana MBCC Man Society gi chairman KS Ibotombi da chahi asigi Father of the Year gi mingthol piduna achamba khudol tamduna ikai khumnaki Ishorgi mafamda thagatpa wahei thamba amadi mass prayer tawbana ngasigi thauram gi mapung oiba sharuk oiki loinana numit asi Manipur da laiba church singdasu pangthoknaki Bisnupur district ki kainau da laiba Word of God for Asia Church dasu malem gi ipagi numit pangthokre nupi amadi macha singna mapa oiba singbu ikai khumnaba utkadavani haiba wakhalon da pangthokiba thauram aduda mapa oiba singda khudolpot tamduna ikai khumnaba utki thauram adugi manung channa mapa oiba singda saithaba ishai kayasu sakhi All Manipur Working Journalists Union Amjuda Laikhidraba ex-minister Akoijam Langamgi Laikhidrabi Machanupi Akoijam Ibemhalgi Mapo Kumonga Mari Lainana Selgi Mateng Panglakre Selgi Mateng Adu Manipur Press Club da Pangthokpa Thauram Amada Laikhidrabi Ibemhalgi Apokpi Santibalana Amjugi Vice President S Bokul Jauda Kusinaki Panbayai Amjuda Imung Manung Asina Matam Kayagi Mamangdagi Tengbang Adumag Tauduna Lakli Organization for Integrated Rural Development OIRD Manipur na sinduna ngasi marirak shuba Academic Excellence Award amadi ahumrak suba Sports Merit Award Distribution Ceremony 2019 gi thauram pangthokre thauram adu pachoi part 1 ibudau pakhangba amadi Ima Malem Laisna Community Hall da pangthokibani Lamlai Kendra Youth Development Committee na sinduna ahanba oina Lamlai Kendra gi manung channa laiba Merit Student okpagi thauram ama ngasi Lamlai Purairomba Community Hall da pangthokre ngasi gi thauram aduga mari lainana handakta Manipur Board amadi CBSE na lauba class 10 amadi 12 examination da first division phangpa ngamkhraba mahairoi marfugani thoida khudol tamduna pukning thawatki Meritorious Award asi social worker Achoibam Deven na sponsor tawbani hairi तसिंगना हर कांदा लमनाई केंद्र सिदि यामना सोथारबा अतोबा केंद्र कांदा याम येम कांदा याम सोथाबा केंद्र मरम ओइरगा अखोय लाइलो सु तमबसु मतिक चाना तंबंग हमहौदबा छात्र छात्र सिंगदा कईगुम सिगुम अवार्ड से खरा पीरगदी अखोय तुंगदा हौलकतबा नहरोन सिंगना अनौब इनोट कोई होनांगनिंगबगी अदुगुम्बा इथिल अमा पीगद्रा हाय वाखलोंदा खंजरगा अखोयने अहानबा मेरिटोरियन अवार्ड से कोई पांगथोकसबनी माइरो 93 लाए लमनाई केंद्र की ओइना लमनाई केंद्र दा हिल एरिया सिंगी जगह सिदा महिरो निम्फु लाए अदुगा तमगी जगह दना महिरो रिमेनिंग दो लागा अखोय ngasi असुगुम्बा अहानबा फर्स्ट मेरिटोरी अवार्ड से पांगथोकसबनी Taraga Nithoi Shuba TS Nabakumar Memorial Award Ceremony 2019 ngasi PYC Sagolmang na sinduna pangthokre Sagolmal ki Multipurpose Community Hall da pangthokiba thauram aduda chahi asigi kosem amadi bosem na lauba class 12 amadi 10 examination da Sagolmang ki markwang na phanglakraba mahairoi chaniga humdra mathoi yauna chahi asigi oina kosem amadi bosem na lauba class 12 amadi 10 examination da Manipur ki oina first position tarakraba mahairoi singda Tipai constituency ki MLA Dr. Chatolian Amo Khundrakpam ki MLA TS Lokeshwar amadi Wangkhem ki MLA K Mega Chandrana manapi duna pukning thawatki Lanai Mahiloishang amadi coaching center singda lairik tambada sel yamna changlabasu mama mapa amadi Mahiroi singna tamba pamliba asi ahenba education gi mangal phangbagi ni haina UNACO school gi chairman Ningombam Irabantana phongdokre wafam asing asi maitram da laiba UNACO school gi campus da bosem kosem CBSE na lauba class 10 amasung
12 की examination da first division da pass tawrakraba mahairoi sing amadi tongan ba masana singi national player sing okpagi thauram amada haikibani school asina sinduna pangthokiba thauram aduda mahakna makhata na haikibada ngasi lamdam asida tongan ba issue kaya thokliba amadi lairik hairaba kaya na khunai asigi khalaktriba asigi maram maru oina education ki system soibadagini haiki ngasa yang kan ni private school fee wangi hai kamana hai robo am explain tong lupa lising ani lobo ji wangi hai dor lising am lor wangi hai dor lising manga lor wangi dor tara wangi kata lising kul lor wangi hai dor india ke pham bayam dang si dilai sahi am dang pat lakh lakh pun jang lek tam paisa kya lo di fi wang du no kya lo wang no ha di masih mayek se wali adu ani sudah tuition culture fatte hai tuition ka do tam no chhatra na pami parent na pami tuition tam kata wi sali afamo sai bana ta dim tuition chati ngasa yang kan ni private school fee wangi Handak haidokiba Board of Secondary Education Manipur Bosem amasung Council of Higher Secondary Education Manipur Kosem na lauba class 10 amadi 12 da first division da mai paglakraba Kairao Assembly Constituency ke manung chanba Kairao Marketing Urup Muslim amasung Kiamgai ke Mahiri Sing Okre United Sangom Sumbam Mushroom Development Committee Kairao Kendra na sinduna Kairao Marketing Litan Makhongda Leiba Trio Standard English School da pangthokiba thauram asida mai paklaba mahairoi marfuda committee asiki maikaidagi achamba khudol pot sing piduna pukning thawatki Sagolbal Assembly Constituency ki oina taraga mangarak suba Meritorious Award Sagolbal Kendra Development Cum Beneficiary Committee na sinduna Sagolbal Thangjam Leira Multipurpose Community Hall da pangthokre thauram adu Assembly Constituency asigi oina CVAC Bosem amasung Kosem na lauba class 10 amasung 12 da mark wang na phanglakraba mahairoi singbu ikai khumnaba utpa amasung thagatpa oina pangthokibani Larik ta ngata hi ga si ko de yang ning bakai ge se lai di yang phare samaj ji masak khang only thing isa sing larik phari ba isa sing chigar le din le loi se larik magi oja magi gajan then atai di the rest ma khang de masak khang de adu na koi da noi de koi na piningi kari piningi samaj ji mamu ta na khang batai larik pe loi na All India Pre-Medical Test NEET UG 2019 की entrance test के merit list लाउथोकरे merit list असी लाउथोकपदे state असी की ओइना कॉमेट की माहिरोई अहुमना first second तारकपका लोइना ST category दसु first position तारकले हाइरिबा कॉमेट की माहिरोई सिंग अदुदी डेनीना मार्क चत्रुक कुंट्रा का तरुक फंगदुना state असी की ओइना first position अदुगा सापम देवा बाहोना Mark Chatruka Kunga Matoi Fangduna second position Taba Ngamkre Amaromda Kum Gangmaina Mark Jamgaga Nifuga Manga Fangduna scheduled tribe category the state asigi oina first position Taba Ngamki Greenery E Motors India Private Limited GEMI Kaishampat Junction na sinduna Kaishampat Junction da Masagi showroom ama AX policy ki convener RK Sivachandra na hangdokre showroom asina fuel sizinadaba lead storage battery sizinaduna chainba 2-wheelers ki gari macha sing amasung 3-wheelers ki auto rickshaw sing lamdam asigi miyamda fanghangadawri Hojiki oinadi Stripes Motor Private Limited haibasiga koiga direct tore aduga Rajasthan ki Kuku company trigole puthopasi ka direct tore hairiba company ani se India ki company ga manu koida direct toba amani handak nauna China salu matam da akona direct torupa company ahum amaga lei hairiba company ahum se company ani mana 3-wheeler 2-wheeler 4-wheeler sabani company amana charging station saba company ni charging station saba company se aikoina direct toba maram ne kenobata petrol diesel oil pump leibagumna battery ki gari singsi ki sumagi charging station se darka tai to
मटोन मफम मफमसिंगदा अदुना चार्जिंग स्टेशन से लेरगदी किलोमीटर चामा नत्रगा सनी बोक्तंग थौबा याबा गारिसिंग से सिनरीबा यूजर सिंगना मागी माइलेज से लोखिद्रा हाइबिगी नुंगनांगबदो नुवाइतबो वखलदो कोनबगी अचोबा मरम अमनी टू व्हीलर की ख्वाइदगी मिनिमम प्राइस ना 51000 दगिना 80000 फाउगी रेंज तले अदुगा 3 व्हीलर ना 1,79,000 सिले TSB Chandra Singh Academic Tabung Khokna tongan tongan balup taruk ka punna khusamnaraga TSB Chandra Singh Football Academy Tafasfa Tabung Khok ki complex ki akoibada uhai panba u chara kaya thakre punna u chara chama henba adu climate change global warming amadi mahausagi khal kannana bagi pandamda chathakibani hairi Hauzik sanabagi pau Amfa 3-day state level residential referee clinic ngasi loishinkre Kumalampak Sports Complex ke manung channa leiba mafam singda pangthokpa haukiba referee clinic adu pangthokibani Manipur gi tongan tongan ba district singdagi lakpa nupa amadi nupi referee single loinana Tripura dagi Y Biflovna chathariba residential clinic for referee asida saruk yaki मालेम की ओइना फुटबॉल की मसाना की नियम सिंह से हंदक की सही असिदा अयाम्ब लो सिंह होंगकपा अदुगा मसी एकोई हौखिबा जुन की अमदगी होना इम्प्लीमेंट तौदबा यादबना मरम ओइदुना एकोई लैरिबा मणिपुर की रेफरी सिंह से होंगलकलिबा नियम सिंह से रिसोर्स पर्सन सिंह इंस्ट्रक्टर सिंह लोइनना एकोई नुमित हुमनी मरी नि असिदा सही चुपना चनगदबा होंगलकलिबा नियम सिंह से एकोई फजना नैनदना स्मूथ कंडक्ट during the match and the tournament sing suksoi soidana achowa mateng ama oigani haina thajaba thamjari Anishuba Fit Youth Pan Indian Aerobic Gymnastics Championship ta manamathum phanglakraba Manipur gi sanaroi nupi macha sing taram okre Chatliba tha sigi taraga nithoi degi taraga mari fawba Gymnastic Federation of India ge meeting makhada Goa na yumbu oiduna pangthokiba championship aduda chahi taraga taret makhagi aerobic ta Ariha Pangambamna gold medal aduga TS Mayavati na silver medal chahi taraga mari makhagi aerobic tana Aribam Haripyari na gold medal ama aduga Sneha Irengbamna silver medal ama laukibaga loinana chahi taraga nithoi makhagi aerobic masana ta Bambi Chingshubam amasung Christri Chingshubam anina gold amadi silver medal amamam laubangamki sanaroi amadi official sing okpagi thauram adu ngasi Wangkai Hijam Laikai da laiba Hijam Lairak Development Association Wangkai na sinduna pangthokibani Hauzik laiba Manipur ge association hairaga di gymnastic ase hana sahi mitra kun ki mamangda lairamba potuga hajik laiba awon base yam thina advance oirapa mathak lomda karakpa aduga hajik laiba mamangda tawramiba parents adu coach singi thawai ogu changse hajik ne hekalapa masina obram oirakanda short period tadi sahi amani sigi manungda dia kogi international level da aduki matik hekalakani Veteran hockey Mayra Basikong na Mari Shuba Kumukjam Ibo Yaima Singh Memorial Men's Veteran Hockey Tournament ki winner oibak ngamkre ngasi nungtil Kumalampak Astroturf ta sanakiba Veteran Hockey Tournament asige final aduda Veteran Hockey Mayra Basikong na Veteran Hockey Yai School Bupanjil ani amada maithi bapiram laga winner oibagi mana lupa lishing taraga loinana trophy ki mapu oibak ngamki Tournament asida runners up tahoraba Veteran Hockey Yai School na trophy ka loinana sel gi mana lupa lishing tare ki mapu oiki Kumukjam Ongbi Leoni Debbie Memorial Trust ki senthang makhada Manipur Veteran Hockey Association na sinduna chatharakliba Veteran Hockey Tournament asida tim manga na league round singda athoi ahen tanaki ngasi tournament asigi loishinbagi achamba thauram aduda Imphal Municipal Corporation ki Mayor L Lokeshwar MVHA gi Senior Vice President amadi Manipur ki ahanba Olympian P Nilakomol amadi Arun Enterprises ki proprietor TS Arun Kumar ga loinana lamdam asigi masak nairaba mioi kayana chathakiba tournament asida makok mathang takraba sanaroi amadi team singda manamathum kaya khudol tamki
अरोइबदा बुलेटिन असि हेडलाइंस अमुहन मियाम द थमजगे स्टेट असि ओवरड्राफ्ट तारक याउन इशू कया लोइसिनबगी महुता मिनिस्टर सिंह फम्मुनबगी वाथोक लाकपदा मियाम न नुंगनांगबा फोंदोरकली स्टेट असि मिनिस्टर सिंह पोर्टफोलियो लौथोकपगी वाथोक अमता लैते हाइना मिनिस्टर टी.एस. राधेश्यामना हाइरी अमसुंग असि मालेम सिनबा तुंगना पांगथोकनाबगु मणिपुरदसु फादर्स डे की थौरम पाक सना पांगथोकरे